ꯑꯩꯈꯣꯏꯅ ꯄꯩꯁꯥꯒꯤ ꯋꯥꯈꯜ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯠꯇ ꯄꯩꯁꯥ ꯂꯩꯔꯒꯗꯤ ꯑꯩ ꯃꯁꯤ ꯇꯧꯒꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯦ ꯍꯣꯠꯅꯕꯒꯤ ꯃꯊꯧ ꯇꯥꯔꯔꯣꯏ ꯃꯔꯨꯞꯁꯤꯡ ꯄꯩꯁꯥ ꯍꯥꯏꯕꯁꯤ ꯐꯤꯖꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠꯁꯛꯇꯨ ꯈꯛ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯗ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯄꯩꯁꯥ ꯍꯦꯟꯅ ꯇꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯄꯩꯁꯥꯅ ꯀꯔꯝꯅ ꯃꯊꯧ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯟꯅꯗꯦ ꯅꯪꯅ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯅꯕ ꯄꯩꯁꯥꯅ ꯀꯔꯝꯅ ꯃꯊꯧ ꯇꯧꯏ ꯍꯥꯏꯕ ꯄꯩꯁꯥꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯕꯨ ꯃꯨꯟꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯃꯁꯤ ꯈꯪꯗ꯭ꯔꯒꯗꯤ ꯑꯆꯧꯕ ꯏꯟꯀꯝ ꯐꯪꯂꯒꯁꯨ ꯋꯦꯜꯗꯤ ꯑꯣꯏꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯣꯊꯔ ꯃꯣꯔꯒꯥꯟ ꯍꯣꯁꯦꯜꯅ ꯍꯥꯏꯔꯤ ꯅꯪꯅ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯀꯌꯥꯝ ꯈꯪꯉꯤ ꯀꯌꯥꯝ ꯁ꯭ꯃꯥꯔꯠ ꯑꯣꯏ ꯍꯥꯏꯕꯁꯤꯗꯒꯤ ꯅꯪꯅ ꯅꯪꯒꯤ ꯄꯩꯁꯥꯗ ꯀꯔꯝꯅ ꯕꯤꯍꯦꯞ ꯇꯧꯏ ꯍꯥꯏꯕꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯛꯁꯦꯁ ꯍꯥꯏꯕꯁꯤ ꯍꯥꯔꯗ ꯁꯥꯏꯟꯁ ꯑꯃ ꯅꯠꯇꯦ ꯃꯁꯤ ꯁꯣꯐꯠ ꯁ꯭ꯀꯤꯜ ꯑꯃꯅꯤ ꯃꯔꯨꯞꯁꯤꯡ ꯗ ꯁꯥꯏꯀꯣꯂꯣꯖꯤ ꯑꯣꯐ ꯃꯅꯤ ꯍꯥꯏꯕ ꯃꯣꯔꯒꯥꯟ ꯍꯣꯁꯦꯜꯒꯤ ꯂꯥꯏꯔꯤꯛꯁꯦ 2020ꯗ ꯄꯕ꯭ꯂꯤꯁ ꯇꯧꯈꯤꯕ bestselling book ꯑꯃꯅꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯌꯥꯎꯔꯤꯕ ꯂꯦꯁꯟꯁꯤꯡꯁꯤꯅ ꯅꯪꯒꯤ ꯄꯩꯁꯥꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯃꯔꯝꯗ ꯈꯪꯍꯟꯕꯗ ꯆꯥꯎꯅ ꯍꯦꯜꯞ ꯇꯧꯒꯅꯤ ꯑꯃꯗꯤ ꯅꯪꯕꯨ ꯋꯦꯜꯗꯤ ꯄꯔꯁꯟ ꯑꯃ ꯑꯣꯏꯕꯗ ꯁꯣꯏꯗꯅ ꯍꯦꯜꯞ ꯇꯧꯒꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯃꯔꯛ ꯊꯠꯅ ꯊꯥꯎꯃꯩ ꯁ꯭ꯇꯨꯗꯤꯑꯣ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯍꯦꯟꯅ ꯒ꯭ꯔꯣꯠ ꯂꯥꯛꯅꯕ ꯆꯦꯅꯦꯜꯁꯤꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇꯁꯨ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ So, number 1 No one is crazy मियोय अमगा generation खेनबा parents income experience luck asina singbsing khenabana miyoy singdagi tonganba knowledge leijai amadi paisana karamna work tawribano habsu masagi tonganba wakhanol leijai 2006 da National Bureau of Economics ki Alright Malmeldier amadi Stephen Nagel na pangthokiba research amada khangba ngamki madudi lowest income lakwa American family ayambana chahida $412 romdi lottery ticket leibada paisa sading tokthoi मियोय सिंगदुना था खुदिंगी सैलरी फंगी अदुबु मखोइना अनौब कार लैब ngamde health insurance याव ngamde अनौब युम लैब ngamde मसा सिंग कॉलेज तमहनब ngamde theory ओइनदि मखोइगी पैसा सिंगदु सेविंग तौसिनबा अमदि इन्वेस्टमेंट तौसिनगदबनि अदुबु मदु तौदि मखोइना इना खुनबा हाबसि लकी ओइबना ओहलकपनि खल्ली अदुना लॉटरी टिकेट लैबदु मखोइगी ड्रीम दु फंगनबा अमता गायरबा पांबैनि हाइना खल्ली अदुबु ऑथरना हारि नंगना नंगी पैसागी पर्सनल एक्सपीरियंस तुना पैसाना करमना मथौ तौई हाबगी 0.0000001% तमक सरुक ओइगनी अदुबु नंगना करमना खल्ली हाबदुना 80% ओइबा याय पैसा हाबसी ngalegai matam 600 BC gi mamangdagi phongba hokhrabani adubu saving amadi investing habasidi yamna nauriba concept amani aduna aikoi ayamana paisa gi maramda nokningba thabak kaya ama tawi adubu aikoi angaw nate aikoina aikoi gi experience tugi matungina decision lowbani number 2 luck and risks author na hari nangna luck ta depend tawroidabani aduga masibu thausadabsu tawroidabani नंगना बिजनेस अमा तौबा मतमदा मदु लकी ओइदुना माइ पाकबगी 80% चांस लई अदुगा मदु फेल ओइबगी 20% रिस्क लई नंगना बिजनेस तु फेल ओइबा मतमदा नंगना असोइबा म तौबगी ओइबा याय नत्रगा 20% रिस्क ता ताखिदना माइथिबसु याय खुदमोइना बिल गेट्स ना मालेमदा अमता ngairaba कंप्यूटर लैबा लेक्साइट स्कूल दा तंबा फंगौदुना कंप्यूटर हैबा मिसक अमा ओइबा ngamki amadi माइक्रोसॉफ्ट के फाउंडर ओइगै अदुगा महाका चामानबा पांदम लैबा चामानबा स्कूल दा तमिनबा माकी मरुप कैन इबांदी सक्सेस ओइबा ngamdana माउंटेनियरिंग एक्सीडेंट ता लैखिदे मियोय आयामना माइ पाकलबा मियोय सिंगबु ओबा मतमदा असमना जस्ट तौई मखोइसे लकी ओइबा टैलेंट लैबा मियोय सिंगी अदुननी मखोइना ngasi सक्सेस ओइरबसी अदुबु ऑथरना असुमना हारि अदुगुम्बा मियोय सिंगदुना मखोइ मसाबु जस्ट तौबा मतमददी मखोइसे लक लैतबा मियोय सिंगनि खंजै अदुबु वाफम अनिमक अचुम्बा नते लकी ओइबा खकना माइ पाकपा नते अमदी नंगे असोइबदु खकना माइ थिबसु नते अदुना लक अमदी रिस्क अनिसि खंगना नंगना हार्ड वर्क तौगदबनी नंबर 3 नेवर इनफ पैसा चाउना पाइरबा मियोय सिंग यावना अखोइगी सोसाइटी दा लैबा मियोय आयाम्बा मखोइगी लैजरिबा पैसादुना पेनथोकपा ngamde मखोइना का हेना अहेनबा पामना अचोबा रिस्क कया अमा लौई असुमना मखोइगी पेनथोकपा ngamdabsina हाना लैजरंबा लनथुम इज्जत पुमनमक मांगबसु यावदबा नते ऑथरना हारि क्वाइदगी साथीबा फाइनेंशियल स्किल अमदी अहेनबा पैसा पामबा अहेनबा पावर अहेनबा इज्जत असिनि सिंगबा पामना अचोबा रिस्क लौबदगी लापना लैबा अमदी पेनथोकपा ngamba असिनि मसिगिदमक नंगना कैदोंगैदा नंगी लेंगमानबा सिंगा कंपेयर तौबा मखोइदगी नंगना हेनबा होनरोइदबनी अदुना नंगी पुंसीदा नंगी तंगाई फदबसिंगदु कवर तौबा याबा पैसा लैरगदी अहेनबा पामदुना अरैबसिंगदु मांगबा याबा अचोबा रिस्क लौनबा होनगनु मतम पुनमुक्ता पेनथोकपा तम्मु Number 4 Confounding Compounding Warren Buffett की total wealth से $84.5 billion नि मदुगी मनुंगदा $81.5 billion दी महाकी 65th birthday की मतुंगदा फंगबनी नंगना महाकी सक्सेस तु महागना इन्वेस्ट तौबा हैबा खकिनी खल्लगदी मदु लानगनी
Buffettna chahi 10 surakpadagi serious investing tauba horaki chahi 30 surakpada millionaire oiraki Buffettna success oibagi maruiba maramdi mahangna afaba investor ama oiba khaktanate adubu angang oirigaindagi afaba investor ama oirakpanani aduna author na hari Warren Buffett ki skill di investing ni adubu mahaki secret di time ni good investing habasi achauba return phangbadu nate adubu afaba return da hanjin matam sangna phangba adubani compounding habasi oktree ama thabagumani maduda chahi amada progress amata uba phangloi chahi 10 da udu khara chawba thengnagani adubu chahi 50 surakpadadi nangna imagine tawba ngamdaba mawongda yamna chawduna leiramgani aduna hojiktagi nangi leijaba paisa singdudagi horo thuna yangna invest tawduna nangi paisa do compounding tawhallu. Number 5 getting wealthy versus staying wealthy. Paisa tanba habasidi miyoi kudingna tamba ngamba skill amani aduga paisa do maintain tawduna thamba habasina atopa skill amani paisa tanabagidama naha risk lawba tai optimistic ta leiba tai effort puthokpa mathau tai paisa do maintain tawnabagidamakti masigi opposite ta thabak tawba tai author na masibu survival haiba wahi amada describe tawi masigidamak nangna taloriba paisa singdu khudakta chatkiba yai haibagi akibase nangonda leigadabani nangna phangliba singdo nang khaktigi effort na phangba nate nangi akoibada leiba phibamna miyoi singi matengna amadi luck leibana phangbani madu hanna phangloi habasi accept tawgadamni Kudamaina Warren Buffett na 14 recession thangnakibada kiduna mahaki stock singdo kaidawenda sell tawkide mahakna excited oiduna business amata da invest tawkide investment strategy amakhakta follow tawkide author na hari good investment habisi afaba decision da invest tawbudu nate good investment habisi hanjin bad decision lawbadagi survive tawba adubani. Number 6 freedom. American social psychologist Angus Campbell na hari miyoi babu kwaidagi nungahanba kwaidagi harawanba posakudi masana masagi punsidu control tawba ngamjaba adubani nangi salary nangi yum nangi thabak pumnamaksidagi phangba nungaibadagi nangna hek pamakpa apambasing kudakta pangthokpa ngamagi control du nangonda leiba nangga loinaningba miyoi sing punba ngamba asina chingbagi lifestyle leibasi miyoi dugi kwaidagi nungaiba punsini aduga paisagi kwaidagi maroiba value di nangna sagi matambu control tawjaba ngamagi sakti adubani Kudamoina nangi sizina thoktaba paisa mayam ama nangi bank account ta yauragadi nangna sagi matambu control tawba ngamgani habadi nangna naba kanda numit kharani thabak suti lauthokpa nangna pamjaba thabak tu ngaiduna leiba nangna retire tawningba kanda retire tawthokpa asina chingbada akiba leiroi nangi apamba mawongda tawba ngamgani aduna nangi matamdu control tawba ngamnaba sizina thoktaba paisa khara nangi account ta matam pumnamakta lengdana thamgadabani. Number 7 man in the car paradox. Karigumba miyoi amana lambida atangba car ama thaurakpa matamda wow car thauriba nupasidi naire habasi nangna khalloi madugi mahutta wow masigi car si aigi lairagadi mina aise naire khallani asumna miyoi ayamana khangani miyoi ayamana atoba miyoi singna thagat pinaba ina kunba pami adubu kananasu nangi well tugidamak nangu thagat piroi maramdi well habase thagat ningai oide haibigi nate nangu well tu makoigi apamagi benchmark amakak oina khangani author na hari nangona miyoi singna thagat piba respect tawhanba pami adubu paisana atangbu potsai sing leibana madu kaidawinda phangba ngamloi nolokpa thokja laiba migi thamoi bu khangbiba asi khaktana nangbu mina respect tawbigani aduna mina respect tawraknaba expensive item sing leibada paisa manghalloi tabani. Number 8 well is what you don't see. Karigumba nangna lambida Ferrari ama thauba uragadi nangna khangani masigi miyoi se paisa yamna paiba inak yamna khunba misakni adubu miyoi duna mahaki car do loan da lawbo oirambasu yai aduna mahaki salary gi ayamba paisa di car gi loan da loisalambasu yai asumna miyoi dugi yum Instagram photos asina chingsi uraga makoi se ina khunba amani khalli chumi makoi se rich person amani adubu author na asumna define tawri rich habase current income amani miyoi duna taliba paisa kudingmak spend tawthokpa amadi aikoina uba ngamba adubani nangna miyoi amabu uba matamda rich person amani habasi khangba ngamgani adubu miyoi du wealthy person amara habasi di khangba ngamloi maramdi nangna miyoi dugi saving accounts retirement accounts investment asina chingbasi uba ngamde well habasi laidriba car laidriba diamond asina chingba sizinadriba lanthum adubani aduna author na hari well is an income not spent. Number 9 save money. Hojiki matamda miyoi singbu paisa save tawnaba convince tawbagi mathau taribra yes yamna mathau tari miyoi singi income singi matungina makoi singdu category ahum thokna khaidokpa yai paisa save tawba miyoi sing paisa save tawba ngamgani khandaba miyoi sing paisa save tawbagi mathau tadi khanba miyoi sing author na hari
well habisida nangna kayam income lai nangi investment return kayam phangi habadu yamna maru oide adubu nangna kayam saving tawri habisini kwaidigi maru oribasi nangna paisa save tawna ahenba income mathau tai khallagadi madu langani investment return habisi nangi khutta laite nangi strategy du mathau tawrakani kayam kuina chatkani habisi nangna khangde adubu nangi personal saving amadi expenses yamdana tawba habisidi 100% nangi khutta lai madu save tawraga nangi well sengwat pa yai author na hari well habise nangi tangai fadabasingdu spend tawraba matungda lemhobasingduni nangna kanadaba charging tawba toklaga save tawragadi madu well ta onthoklabani. Number 10, you will chance. Harvard psychologist Daniel Gilbert na asumna hairami aikogi punsigi tangka khudingda aikoina tungda karamba mi oirakani habagi decision amamam lawi aduga anamba matamda isana lawkiba decision du isana penjade khudamaina naha oiriba miyoisingna tetu haknaba paisa pi aduga ahal oiraba singna madu muthatnaba paisa pi. Long term financial planning habsi tangai fadabani adubu isagi pandam amadi isagi apamadi matamgi matungina ahong manai nangna ngasi tawba thabakto punsi chupa tawduna leiba pamde aduna lasting oigadaba long term decision ama lawba habse araiba ama natte. Author na hari nangna long term decision lawba matamda masigi point anisi ningsinggadabani. Number 1, decision lawba matamda extreme ansing avoid tawgadabani habadi income yamna nema thabaksing natraga pothaba phangdana kanna thabak sudana paisa yamna tangani habagi wakal se thadokadabani masina tungda ningamdaba chaina kaya lakpa yai. Number 2, isagi phirep honglakpa matamda isana accept tawjigadabani isagi apamadu phangnaba manglomda changsingadabani haukiba matamgi phirep tu ngangnaba nasana sabu awaba piroidabani. Number 11, pay the price. Author na hari malem sida leiriba posak punumak free da phangde atai product singomna nangna investing da high return phangning ba taragadi madugidamak nangna price piba mathau tai market ki price nga hak laitana change tawwa volatility habisina nangi well singdu nga hak laitana aka akum tawdna nangbu akiba pokhanba asi masigi price ni masigi dama author na hari market volatility asibu fee amoina ugadabani fine amoina uroidabani खुदमोइना नंगना नंगी कार्डु मफम अमदा खामदना थमे मसिगिदमक नंग फाइन थीबा तारे मरमसिना नंगी वाखलदो चेंज तौरनी नंगना फाइन दो अमुक हन थीदनबा मफमदुदा अमुक हन पाक तौदनबा होनगनी अदबु नंगना पाक तौबगी फीदो हाना थीबा तारगदी नंगना हराउना थीगनी मफमदुदा पाक तौबना नंगी कार्डु सेव ओरे खनगनी मफमदुदा नंगी कार्डु खामनिंगनी इन्वेस्टिंग दसु मसिगी सेम प्रिंसिपल सी अप्लाई तौई market volatility bu fee amagumna khanbana nangi strategy do matam sangna stick tawba ngamali. Aduna video se nungai khallagadi like tawbiu channel sibu subscribe tawbiu mathang dasu kanaba video sing thagalpada chita danaba bell notification on tawba kawbiginu. Thank you for watching.